Maying Tabiru Kaipuna Image TV na Taramna Oxabagaloyana, Rajesh Kumarna Kurumjari, Nasigi, Maru Pauda Nasi Tarai Shuba Manipur Legislative Assembly Gi, Marirek Suba Mipam, Hozik Manipur, Tokli Iran, Asigi Matanda, Kanadana Matam Katana Yatokre, Congress na Numit Asibu Black Day ni Haina, Observe Tokre. Cookie militants sing na Nomai Kapsulak Pada, Kulngakpa volunteer Amalekidre, Mapan na Swapan Nangkre. National Sports Day gi thorom pangthokre. Loinana Europe ki oiba problem sing di malem gi oiba problem ni hainanaba Europe na khotnai adu malem gi oiba problem sing di Europe ki problem sing oidi haina External Affairs Minister Dr. S. Jaishankar na phondokre. Mapung oi pau lobirasi Taranithoi Suba Manipur Legislative Assembly gi Mari Suba Mifam ngasi charang na marakta mathang session phamdriba fawba etokre hojik thokliba irang asigi matang da karigumba amata khana kidre lamdam asigi praja miyam na assembly session asida thokliba irang asigi matang da achetpa phire ma lorkani haina thajaramba adugi tayon nabada house ki laikhidraba members sing da ikai khumnaba utpa amadi business advisory committee gi manga suba report tamak thamki Ngasigi session hek horakpada CLP leader Okram Ibobina chathariba assembly ki mong asi yaningde rules of law laitaba amaga chap manare rules of procedure and conduct of business ki wangbada tawriba mifam asina democracy asi hatpaga chap manare haiduna kholau kaya lauki loinana opposition MLA mangana chathariba session asibu yaningdaba phonglok laduna Save Democracy, Save Constitution, haina thaba placard kaya paidna akan ba kholau kaya su lauki nakal amromda leader of the house chief minister and birena ngasigi business ki ahanba oiriba obituary reference lokatuna proceeding makha chathakhibaga loinna laikhidraba house ki members sing da ikai khumnaba amadi awa phongdok laduna minute ani tumina lepki Minute Mapalum Chatharakpa session Aduda opposition party demand namaram oiraga Charang Naba Hengalak Padagi Speaker na Punkai Amagi break Loki Maski Matungda session resume Tauba Horakpa minute Ani Rom Tamak Chalakpa Matamda opposition party na Chathariba session Asigi Mong Asibu Yanindaba Makatana Chatharakpana Matangi session Pauba Nasi Mifam Speaker na Yaitoki Nasi Mifam Aduda Kuki gi MLA Taradi Saruk Yakidre Nasi Nobakaki Famkiba Assembly Session Asi MPCC na Yaninda Bagaloinana Congress Babanda MPCC gi President MLA ke Megasandra Lusingduna Amuba Feral Sinkatuna Amamba Namit Haina observe Tokre Amuba Feral Sinkat Pagat Lawyer Matung Congress Babanda Pangtok Permission Unabada CLP gi Lusingba Hanagi Chief Minister Okram Ibobina Hai Nasigi Namit Asi India gi Parliament ki Democracy da Amamba Namit Ama Oina Lahorgani MPCC na asawa thaudang lauduna wakal manaba political party tarana hojik thokliba irang asigi matangda special mifam ama kaubiu haiduna lakhibani loinana lamdam asigi leiriba miyamnasu mifam ama kaunanaba haiduna taknaduna lakhibani adubu tabidana leirakpaga loinana ngasi nomakaki famliba assembly asisu obituary reference amadi business advisory committee gi report kak puthoktuna hojik thokliba irang asigi matangda khananaba resolution ama si haibada tabiki de halna Save Democracy haiba placard thetuna ngasigi protest asi chatabani leibak miyam tha ahum hena thengduna lakliba irang asida MPCC na political gi khudong saba launaba hotnaba leite India gi Prime Minister na India asi khwaidigi chawba democracy chatpa leibak ni hairi adubu Manipur dadi BJP lengak asina democracy bu hatle haina su phongdokhi hojik asi Aikoigi Sambidan ki Marabak si Yamna Luba Tanza Amada Laklabani, Laibak Asida rule of law Chaktaba, Lengak Asida Toning Bata Toriba, Laibak interest the opposition gi Saitagi private member resolution Puto Hananabagi Matam Supidaba, start question Hangbagi Matam Supide, Kara Lairaga Kanasi, Haibasidi, Laibak Mayam, Siragar Siro, Aikoidi Kai Dragalori Haibani, Lengak Asigitong, Mipung Hopna, Yaning de Hainasu, Pondoki.
अखोइना मसी असेंबली दा तौजरी बचे लेकिन की इंटरेस्ट है स्टेट की इंटरेस्ट है कहीं न खनन से ये याद है नोई की कॉन्स्टिट्यूशन क्राइसिस लेकर ना नहीं बात में अपनी सीधी सी समझ लो अखोई की चौकड़ी अखोई गवर्नमेंट को गाइड करती लो ये इन सब अब तनी अखोइना हाउस दा तौगनु पब्लिक इंटरेस्ट दा अखोई कहनो अखोइना बीजे की बारी रिजोल्यूशन में हम तो अमा इधर सो याबियो अदुगा खनसी मसी अदम लोशन से है नोई जाए याद करके नोई मंगानी दे मतलब ये कोई खनसी है याद करके सो मसी लोशन से है ने अदु सुदा याद करना है तो बता मयाम प्रेस की सिनाव से मैं जब भी अपनी ऑफिशियल की प्रेस को लगा लोशन लगा और इसलिए मसी इकाई नहीं ने मसी इकाई नहीं अदु ने अपने स्टाफ मसी से अमुक फिनांस कलगा सरकार से का सरकार से न तौरी को पूर्ण मसीह स्टेट की इंटरेस्ट न थे हाइना कोइना मसीह प्रेस की सेवा में ngasi paumishing unaba aduda congress ki mla singh k megachandra th lokeshwar k ranjit o surjakumar su saruk yakhi CJ koi hatle ngasi democracy lehendre parliamentary form of democracy sida koi punam ki members in the right madiba bulldoze tawriba democracy adagi August house the proceeding the rules the constitution punam bulldoze to se koi masi amam badu bitni amuba financing katuna koi ngasi koi oppose tawriba house da ngasi koi oppose tawraga ngasi koi agenda da हाथ बगी तौसे मधुगिनी अदुना ngasi मणिपुर की प्रधान यामना खंबी बोइसनो अइकोना मणिपुर की कन्नन बगी दमका होनरिबा मयाम हाउस दा अइकोय अकन बमु द प्रोटेस्ट तौरगा प्रजा मियामना पामसिंदुदि अइकोय गसी लोना तवे अमरोमदा हौजिक लमदम असिदा थोकलिबा इरांग असि नेमथननबा होटनबगी महुत्ता अपोजिशन पार्टीना हेना लांघननबा सिल्ले हाइना मिनिस्टर गोविंदास कोंथौजन मराल सीक्रे ngasi DIPR auditorium da pangthokpa pawmising unaba amada mahakna hai ngasi phamkiba 32 suba manipur legislative assembly gi mari suba session da house ki leader na obituary reference piwa forward law khongduna lekhi maram asina hojik oiriba state asigi issue gi matang da numit chuppa ama khanabagi khudong saba lahogadaba adu opposition party na lahon khidre masi yamna nungaitaba amani manipur gi chief minister N Birena मणिपुर के प्रजा सिंह अपांबा अखोगी मणिपुर की तुंग की लाकदब कया असी यामना मुमुत्ताना खना नैनगदबा अदुगुंबा सेशन नि चीफ मिनिस्टर ना हाउस चंगलक्तुना रूल ऑफ प्रोसीजर कंडक्ट ऑफ बिजनेस की रूल नंबर 271 की मखादा स्पीकर ना बिजनेस की लिस्ट लाउथोकना बखोनरकपा मतमदा ऑपोजिशन की नियम की वांगमदा खोलाव कया लाउसिंदुना हाउस की बिजनेस पाइकर हंदना चरांगना बथोहन की ऑपोजिशन की मेंबर्स सिंह ना बखुता प्ले कार्ड पाइदुना अन constitutional oiba thabak kya chatharakuna yamna langba laukhongbi thabak kya house manungda tawrakhi speaker na phambina ba hajarba fawbada laukhongduna obituary reference pi forward laukhongduna akaiba piki maduna ngasi gi session asida manipur gi maru oiba issue kya numit chupa ama khana nagadwa adu opposition members in akaiba pi na khana khidre haina phondokhi minister govindas na makata na phondokhi badi तसेंग बदी मियाम उबिरिब अदुनी लोकसभा दा कांग्रेस की लीडर सिंह न फावा मणिपुर करगी पियार थमद्रिबनो हाइना लावी असिगुंबा कांग्रेस की काहनबा लमचत सजत अदुमक ngasi हाउस तसु चथखी स्पीकर न फंबियु हाइना हाइजरबा फावबदा हाउस असे अजोन तौनबा ऑपोजिशन की माइकेदगी होनकी मदुना रूलिंग की माइकेदगी फोंदोकनिंगबा मणिपुर की ओइबा मरु ओइबा वफम कया फोंदोकपंगम खिदे लोइना खना नैनबगी तंजा फावबा फंकिदे मदुना ऑपोजिशन द लैरिबा कांग्रेस न कुदोंग साबा कया मंगनख्रे कांग्रेस न पामलबदी मणिपुर द पीआर थंबनी राहुल गांधी मसामकनसु मणिपुर द पीआर थंबा पामी हाइना फोंदोकखिबदुनी मदुना ngasi ऑपोजिशन ओइरिबा कांग्रेस न नमदुना हाउस एडजॉर्न तौरगा मणिपुर द पीआर थमनबा होनखिबनी महाकना हाई कांग्रेस न हाउस मनुंग द इरांग सागतलमद्रबदी हाउस की लीडर ओइरिबा चीफ मिनिस्टर न मणिपुर प्रजा मियाम की दमकता पाइखतलेबा याइफ थौरांगी थबक सिंह अमरी मणिपुर शांति पुरकनबा होटनरिबा सिंह अदु तसेंगना प्रजा मियाम द खंगहनबा पांबा अदु ऑपोजिशन सिंह न अरेंब ओइदुना मांगहले हाइना सुफोंदोखी
sarangna thokiba aduna maram oiraga speaker na maikei animak na ingthana leibina naba amadi wakhal tana mikhal chathanaba pungkhai ama house adjourn tawraba matung amuk hanna house phamba horakpadasu opposition house ki chatna kanglon sing thugaiduna chatharakiba thong sing namaram oiduna house ki speaker na house sainedai tawre haina lauthopaga loinana house loishin kibani punwa asi diet congress na pham toi haiki amtang internal kanthamina haraga resume tawre haraga opposition ni makai ni haini masu ruling ni makai ni koi thamjari ba kaya su akoi thamnada gi khudong saba amukka long na gi damta half an hour zone tawra masung amuk resume taw ma dan dasu honorable speaker na hokula ka phamiro ha ho phamda when chair da like honorable speaker na lekhala ko matamda member including the leader of the house phamda masi by convention da lejara boni masi so phamda adai na thanjani masidi asi makudong saba kaya singa si mahangre adu matakta congress ka pamne bani PR thamba Manipur da Rahul Gandhi masa asupamba Manipur da kai PR thandi no Adhir Ranjan Chaudhary Lok Sabha ki leader Congress ki adu masu thangi ba do Manipur sida akoi gi leiba constitution ki obligation punamak sing asi skip to thoba haraga house dissolve tawga PR na nanabagi adu gumba yamna dialogue thiba demand ani na ay mayanga sengbok sa nabagi sige media sa istorya zabani assembly hogadaba pungkhragi mangoinana Bisnupur district ki Moirang police station ki manung sana leiba naran sainada labukta har saiba chatpa nupa ama ngasi pung taruk makhairam tabada kuki millicent singna nomoina kaplakpada mui ama panduna sokre nomai maruna oi thangba lengjumda pandun soklaba mioi adudi salam zotin sahi kunthanipan apokpa s iboton allies tomba kawi naran saina ward number 8 tagini thodok asi ngasi ayuk salam zotin na laikai adudagi mamanaba sunil kawa amaga makhoi anina naran saina maning hai canal da leiba makhoi gi lofam da har saiba chatpada kuki militant singna nomoi kapsilakpadagi laibak thiba thodok adu thokibani soklaba zotin hauzik imphal gi north aoc da leiba Raj Medicity da pukatuna aruwa phibam da laikanari hari nakal amaromda naran sanada second IRB gi camp laina amadi Sikh regiment sing miam ngak senaba laina micham miam da asi ana so pan nang haliba karigino haina khoshaw narba miam na state amadi central force sing amatta leibiranu haina masing yamlaba ima ibel singa chauna muknaba thoki amarom dasu kuki khulai paiba singna naran senada lomi ama nomoina kaplam laba matung mafam aduda ahenba state force sing amadi local volunteer singi apunba teamga kuki khulai paiba singa hojiksu leptana akan mamong da khut thoknabada local volunteer ama sibaga loinana mapan rom asok apan nangkhibaga loinana hospital singda pukatuna laikan nakre hadi loinana asokpa mioi sing lokthoknanaba hotnabada khulai matik sana pairaba hanana lumduna leramba kuki militant singna atat akham leitana nomai round kya capsule lakhi maduda state force amadi kun ngakleba volunteers singna su khut handuna kapada kuki khulai five sing su asi ana asopan langlamba yai haina thajanari thodok asiga mari leinana lamlangdong apunba nupi lup ki president imat lorembom nganbina phongdorpada hojik ngahak leitana kuki singna atat akam leitana nomai kaya kaplaktuna khatnaba hauduna chathrakliba irang asi India lengakna lamdam asida civil war thoknanaba sinbani lal pamlabadi phongna tholaktuna kapnabada maiteina halloi adu natana maiteigi misam miyamda tuminna landabasi lebna tokloi haina phongdoki kaino union government na ko gi manung sida kuki da phung chalakanda silulwa thokna na baina
सिलबगी सिंगनबदी आयो जिंगनबद नति असेंगबनी हाइबजिनी अखोइन थमजनिंगी मरमदी कुकी नगांग लेतना लंदारेबा सुगी ग्राउंड रूम थुगाबद पनिशमेंट पीबा ngamdraba border area ngakpa ngamdabagi thawrei mayamse masi tangai phadana union government na aikhoigi hidden agenda amaga loina na aikoigi tampak sida landa halakpani haibajimadi mipung khuding mangnadi angang dagi ahan bauna masi di taseng aba khallaba khangaba wafam ngakani haibajini aina masi da thamjani ba Thamnapopi amadi phubala maningi lakolasu hojiksu marak kuki singna nongmai leptana kapsilakli hairi Manipur government amasung state monitoring committee semlaba forward karigi damak lomi singdagi kuki militant singna khut thalibano lomi haibasi purup kanglup naide lomi na puthok laga miyamna hinglibani haina loksal gi president motum suramani na lomi lup mangagi mahut sinduna phondokre major khulda leba manipur press club ta pangthok pa pawge famda churamani na hai lomi singna pothok chathok marang kaina puthok laga lamdam asida leiba miyam pumnamakna sagadoribani ngasi pung taruk lom tabda naran saina gi low canal da low hidak chaiba chatpada salam jotin sahi kuntra truk ko mioi ama kuki militant singna khut tharakliba asi laibak yam thibani masigumba thawong asi matung manau amu hanna tawdunaba honabiu kuki militant su chak charibani pothok kadoriba lomi singda khut tharaklaba hawbada miyam na matau karamna khanglaga legedoribano loinana matung tarakpada lamdam asida leiriba imalup cso singna delhi da satuna irang asi waroisen purakna naba wari sanaba chatpa amasung state government ka wari sanaba matamda ahanbada nongmai asi hana kapa lephalu aduga wari kona sanasi haiba pam thambiu madu natrabadi lomi miyam sing amasung lojing loyada leiba mioi kaya mi pai poknare masigi akitu jung asi hana lokthokpa mathau tai tampakta leiba mioi sing nadi jingya tamyada leiba mioi singi akitu jung basing asidi kanamatana udabagum tauri kuki militant singna chatharak kadaba attack singdagi ngakthoknanaba leiba khun ngakpa singna khanglamtaba wakhalon sing adu amuk khanbiu maram aduna lengakna condition ama thamlaba matungda wari sanabiu mahakna makhata na hai MLA gi kota amasung seso gi mingda lomi lup manga har lobigano haina kyarak hanna lauduna lakli Lauribasigi on the Tainabada MLA Singna Har Sing Puraklaga, Lingaki, Pifum Tokpo Retagi, Mamal Henna, Lobo Tenare, Warga Ladiba, Miam the Gisel Sing, Henjina Loxili, Asigumba Yam, Apikpa, Makalgi, Politics Toba, Amasung Pikna Sandalambi, Oibagi, Tabakasi, Tokpiu, Lomi Lup Manga, Asinadi Kangatlaga, Laiba, Mui Singna, Hirakpagi Matung Ina, Har Lobiro U, Haibadagi. Commissioner na tanaraga khun ngakliba khunja singda harbek amada lupa chahumga humdragi changda phanghali MLA kharana har tangna yonsinbagi thong asi yamna nungaite ahumba molda lomi singda har phanghalu haiki adar koina seida koina thamjani ro wa kumsi kai no harakanda lomi haibse malim ni oini leiriba lomi khudimak masina pothok kanda apik padagina achobo khawba chief minister dagina prime minister dagina home minister dagina everybody yoi ba haiba singse loi ba chak na trago sumadu mo sing biya ba moi bana lomi na puthoi ba puthok sing ba char ga hindu hakani aduna uki gi no mai ka be kangusu lan nga ko kangusu indian army su puna makshe ko lomi na puthok ko ga sabani aduna lomi gi damakta di puthok se ge haibani aduna lan yaw na ti adugumba Mioi bakunai gi damakta mioi bagi damakta seba tawriba mioi kanglup amada atamnana khut thaba haibase masi ekoi tohan janing de baikai na su kuki na su any kanagumba community amatana lomi sing su pi gan haibase na yam thamjage
India government ki Ministry of Sports na sponsor tauraga Thawal College ki Internal Quality Assurance Cell IQAC amasung Physical Education Department ani na punna sinduna National Sports Day 2023 amasung World Entrepreneur Day 2023 ki thoram asi college asigi multipurpose hall la pangthokre thoram aduda Thawal College ki Principal Professor W Binadevi na athobe mithung Thawal College Teachers Association TCTA ki President S Ibo Yaimu Singh na Thormapu aduga college asigi IQSC gi coordinator Dr. K.H. Zugindrona akhanna mithung sing oina saruk yakhi thoram sing adu pangthokpagi matangda IG NOU Thawal College gi coordinator Dr. K.S. Navachandra ngasi oiba nungi oiba warol pikhi thoram gi saruk ama oina Swalambi Bharat Abhiyan gi makhada pangthokkiba World Entrepreneurs Day gi thoramda ST Dairy and Vermicompost Thawal proprietor S. Thomas Singh na significance of dairy and vermicompost saiba hiramda resource person oina wangangki loinana badminton fitness center amasung takok warna singba masana singsu pangthokhi Hauze kangna sandokpa laina kaya miyamda narakpa asidagi ngakthoknanaba aikoi isa isana kangna sihandanaba hotnaba amadi aikoi yum kaigi akoiba sing luna na thamsi haina district malaria office Thawal gi malaria technical supervisor TS Roman na miyamda appeal torokli wafam singasi kangna sandokpa laina tina kaya asidagi section thorang lokhatpa oina district vector borne disease control society Thawal gi lising makhada kekru yairi club yairi pok amasung kekru yairi women development organization anina mapung oiba thaudang lauduna kekru khulgi lekai ahum imung chahum romgi gangkhal sing hidak lukthokpaga mari leinana TS Roman na phondokki bani thoram aduda saruk yakiba malaria technical supervisor TS Roman na phondokki bada ngasi pangthok liba gangkhal hidak lukpagi thoram asi kangna sandokpa laina sing haibadi dengue Japanese encephalitis dengue ngakthoknaba pangthokpani Kangi laina sing asidagi ngakthoknanaba pambaidi isa isana kangna sihandaba amadi yumgi akoibada kang marum kopam oiriba iramnala sing lunana thamba isingi reserve patra sing makhum khumba amasung sijinnadaba plastic bottle sing tire sing kokta sing amadi bucket akai sing ising sangdanarba mafam sana paisanduna thamba asini haiki ngasigi kangkhal hidak lupagi thoram aduda district malaria office Thawal amadi primary health sub center kekrugi staff sing asa sing amadi club amasung mera paibi lupki mihut sing su saruk yakhi Lomi miyam gi awaba khardang oirabasu koknanaba pandamda ngasi Imphal West district ki manung sanba kanto awang lekai amadi loitang khulenda ahumba molda lomi singda urea har bag nipurom yenthokre ngasi yenthokiba har asi Manipur Women's Federation MWF nani Manipur Women's Federation gi general secretary na thadrok pachol amana hai Hauzik Manipur da Chin Koki terrorist singna maitai community ki mathakta chatharakli balan asina maram oiraga Singkhong singya da low ujariba lomi sing masa gi lofam da changduna maning tamna low ubak ngamdana leiri lengakna security piraga su Koki terrorist singna chingthaktagi leptana kaptharakpa nomaina lomi kaya panbadagi soktuna laikan nagbagi thodok leikhre ngasi makso Bisnupur district ki manung sanbat daran saina gi lokol amada changlubada Chin Koki terrorist singna nomai kapthorakpadagi soktuna arubo piwamda lomi ama laikanari asida sunatana sahigi oina chufam thokpa nongjogi chang hantana chubadagi lofam kya low panba yadana ikang thoktuna leiri loinana urea harna chingba tangai fadana low ubada sangba har ahuma molda phangdabadagi awaba kaya ama sumayoknari Manipur gi lengak nasu lomi miyam gi awaba sing mapung fana kohan bangamdabana Manipur Women's Federation na lomi miyam gi awaba khardang kokna na pandamda har asi ahuma molda phangan khibani haina makhatana hairi Poirei Lemerul Mera Paibi Apunba Manipur amasung All Manipur Women's Voluntary Association sinduna ngarang August 19 gi ayupung mapal tama matamdagi hauduna Ibo Yaimas Sumang Lila Sanglenda Child and Women in Present
conflict in Manipur haibisida nomogi oiba convention pangthokre hairiba convention asida tongan tongan ba waret manga lokre ngarang pangthokiba convention aduda iramda Manipur gi club organization association amadi maira paibi lupsing gi lusing basing social activists intellectual loinana hiram kayada hitoiching toiraba iramdangi miyamna saruk yaduna convention asibu mapung phan kibagidamak PLM PAL amadi amobana thagat phongdorokli Ukraine conflict na West Laibak sing amadi malemgi oina thaugi awaba mayok naraba matamda Laibak asigi kanaba adu taunanaba mangonda Prime Minister Narendra Modi na haiki haina External Affairs Minister Dr. S. Jaishankar na phongdokre malemgi oiba singda mari sagat kadabani adum oinama aikhogi Laibaki kanan nabagi dabaktadi thabak tawgadabani hai wafam singsu Prime Minister Modi na mangonda haiki haina Minister Jaishankar na phongdokhi Ukraine conflict horakpada Western Laibak singi sanction lairabasu Indiana Russia dagi thau lobagi thabaksu Jaishankar na defend tawduna phondokhi Laibak khudingmakna malemgi makhoigi praja miyamgi kanana gadabasing adu phangnaba tawi India su madu tawbutani haibo famsu mahakna panki Europe ki problem sing adu malemgi oiba problem ni haidnaba Europe na silli adubu world ki oiba problem sing di Europe ki problem oide haiki Aroibada Moroyo Pau Amuhanna Ngasi Tarai Suba Manipur Legislative Assembly gi Marirak Suba from Hauzik Manipur Toklim Irang Asigi Matang da Kanadana Matam Kaktana Etokre Congress Namit Asibo Black Day ni Haina observe Tokre Kuki militants sing nomai kapsulak pada kulngakpa volunteer amalai kidre mapal na sopan hangkre National Sports Day thoram pangthokre loinana Europe ki oiba problem sing di malem ki oiba problem ni hainaba Europe na honai adubu malem ki oiba problem sing di Europe ki problem sing oide haina External Affairs Minister Dr. S. Jaishankar na phondokre Ngasigi damakta di paudam pijaba matang asira losinjari mejeng tabir ba khwai puna pu amuka hanna khurumjari